Ministry of Education की मिटिंग मखादा नुमित निनी चुपना चथगदबा capacity building for design and entrepreneurship CBDE pedagogy workshop ngasidagi Hotel Imphal da hogdokre NIT Manipur na sinduna pangthokiba thoram aduda saruk yakiba CBDE committee NIT Manipur gi program convener Dr. Ngangbam Roman Jitna akhanaba Higher Education Institute singda chathaba program asigi sarugamo oina NIT Manipur na state asigi oina ihan hanba institute oire Masigi mathakta awang nongpok state singi oina NIT Agartala, NIT Silchar, NIT Meghalaya, amadi Tezpur University gi mathangda mga suba institute oibang amle haiki. Mahang na makhata araduna oza singna mahiroi singda takpi tambiriba mahi sing aduna khonai asida kayamuk yamna kanaba piba yabage amadi thabak phangdabana ha singda matau karamna entrepreneurship ki wakalol lakhan gadage haibagi mathangda workshop asida khananai nabani haiki. Workshop asida resource person tarukna NIT gi oza taramari yauna institute asigi mahiroi kuntra romda wakhal losing kaya pigadauri workshop asi tha khudingi chahi manga chupna chathaduna hogalakliba naha kayabu masana masabu thabak pijabagi lambi piba ngamnanaba hotnagadauri Amma koi se uzawina lai banina koi na blackboard ka ita lai su me amma koi khanja ba kusa ba koi technically tap pa engineering kan hana na civil engineering computer science electronics electrical mechanical ka physics chemistry ka chungba amma koi taksari ado masi ki tai ba koi na didu de tai ba koi isi se karama samaja maina kana pi ga dage lebi kamaina kana ba pi ga dage adigi koi thok phang de me masi thok sa gi ne de pillar ne masa ka maina bil ka dage sum ma kan ma ha program ni na sida training se yaw ba sida Maruina, younger versing, a Kakaba mentor, Mapandagi, experience of the Basiki Batanga, Capacity building of the University Batanga, experience of the Basing with Truk Hangatsay, and Makata, Samaki was a Taramari, Kangatona, the Yoseri, Adukaluna, Sata and Hamaga.